ngase phongkiba tongan manipuri sipong sing amasung thokiba thogdo wathok singdagi maroibi ipauk sing miyamna thamjagi ahanbada huyelan pau sidi lakusaraka Manipur da President Rule thamlakani haibigi thajaba Mizoram gi minister na phongdokre Amit Shah na preside tawduna pangthokpa NEC plenary session da North East ki minister sing saruk yarabasu Manipur gi minister saruk yakhidre Governor Anisha Uike na Manipur ki matana karim mata phongdo yakhidre Manipuri ing tapagi phibam hanjilaktribana center na Manipur da President Rule thamlakani haibigi thajaba Mizoram gi minister Laldu Homa na phongdokre Wapam asi Union Home Minister Amit Shah na preside tawduna Meghalaya gi capital town Shillong da leiba State Convention Center da pangthokiba North East Council NEC gi humdraga mathuirak suba plenary session da saruk yaba lakhiba da paumising da phongtokibane magna hai Mizoram gi yumthangnariba Manipur ing tapa hanjilakthri amasum more da numit kharani gi mamangna security force sing da khulai paibising akan be attack satharakrai khi paumising na hangbo wang amagi pakhom da magna hai Manipur hausi oriba phibam sing asimagna matam kya gi mamangna gi state asida President Rule thamlagani haibigi thajaba leirakhibani maramdi Manipur gi phibam da hausi phawa ahongba leitri amasum kariguma matamdana hena sathiba phibam sing oirakle haiki adumainamak plenary session asida sarugyap lakhibi Manipur gi Governor Anisha Uike da hausi oriba Manipur gi phibam gi matangna paumi sing hangkibu wang sing gi pakhum amatama na pikide Home Minister Amit Shah na preside tawduna pangthokiba preliminary session asida Meghalaya gi Minister Konark K Sangma Assam gi Himanta Biswa Sharma Nagaland gi Nephirio Mizoram gi Laldu Homa Arunachal Pradesh gi Pema Khandu Sikkim gi Prem Singh Tamang saruk yakhrabasu Manipur gi Minister N Biren Saruk yakhide mifam asida NEC gi Vice Chairman su oriba Donor gi Union Minister G Kishan Reddy saruk yakhibadana tana NEC gi Secretary Moses Salaina North Eastern Council asigi kumja English ngani ga kungo humdoi kunga mari gi action plan gi matangda presentation ama puthokani amasum Vision 2047 document gi oina huju phawbada paikhat ki thabak thoram mek singna tamki Donor Ministry gi Secretary Sanchal Kumar su Ministry asina North Eastern State singi damak ta paikhat liba thabak thoram singi matangna pawdongki Panbayabadi Tauramasi saruk yakhibi Governor Anisha Uike na NEC gi Chairman su oidiba Home Minister Butaram Okpagaloidana North East Region gi Setmilan Fogat Hanabagi damak pirakpa pauta amasum Union Lengakna leptana mating panglakpabu tawimul khangbotki Manipur hausuk oidiba phibam gi matangda palladuna mangna miyoi kya relief camps lairi amasum hausuk makhoibu masamasa gi yumda laihanbagi tangai fadaba lairi hairaduna Maral mathum mangan bikraba miyoi singasi relief amasum marakiwaiba tengbang gi sanpham sing khutak pibinaba Home Minister gi puning singki loinana victim singasi gi damak masana masagu thawak pijanaba amasum mayumekei sajana bigi khudong chaba pibinaba sohajaki Manipur gi National Highway sing da thowaningdaba thawdok sing thokwandabaga loinana lalon itiki thabak thorom phagat hangadabane amasum Manipur popi pami thabagi mutta Samana thabagi thabak hena mai pakna paikhat pagi tangai fadaba le haki North Eastern State singi oina Governor na phongdokibada lainga ki scheme sing thabak to onthok pagi tangai fadaba leire haibaga loinana sakwa thorangi paikhanaba senpham gi employee sing gi tolopi bigi fibam mayuknari fibam asi oirak handanaba state singda grant gi senpham sing piduna tolopi bida sangdiba senpham sing mayuknaba ngamanba sumgani haikena su pawsida phongdorakli Makasa tharapoina topa pawmana koko minister da aroiba warning piramle numit nini humni da lainga ki phirep lauthok tarabri pekhalak pathabaki teksak pugadabani kokomi yengbu yaba yengle thama punchurakli maramasina numit nini humni gi manung da lainga ki phirep karino haibata lauthorakadabani haina minister da aroiba warning piramle haiduna karigumba phirep lauthorak tarabdi makhatana kokomina pekhalak pathabak singi teksak lainga na pujagadabani haina pawmisna phungdokre Wafam singasi Minister Unaruraba Kokomi gi Thaumi Nipan Minister gi Geta Pamising Phungdokibani Kokomi gi Convener Jitendra Ningombam Hai Hausi Oidiba Pibam Amadi Tokliba Misi Minagi Thaudok singasi Hengalakpada Yengduna Ladiba Lengaki Pirep Kadino Haibadu Lauktorakpa Miam gi Apamani Maramasina Lengaki Sapsaba Pakum Pirak Pai Koina Ngairi Ngasi Pawbada CSO Singi Tabak Torakpada Aikoi Bu Lengak na Mangale
ꯃꯃꯥꯡꯗꯗꯤ CSO ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯛꯄꯗ ꯃꯥꯏ ꯄꯥꯛꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ CSOꯁꯤꯡꯒꯤ ꯊꯥꯖꯕ ꯃꯥꯡꯍꯟꯕꯤꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯄꯥꯏꯈꯠꯂꯛꯄ ꯑꯀꯟꯕ ꯊꯕꯛꯁꯤꯡꯗ ꯂꯩꯉꯥꯛ ꯃꯁꯥꯅ ꯌꯥꯅ ꯂꯧꯖꯒꯗꯕꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤꯗꯤ ꯃꯤ ꯑꯃꯒ ꯎꯅꯔꯕꯁꯨ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯤ ꯑꯗꯨꯕꯨ ꯑꯊꯨꯕꯗ ꯇꯧꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯧꯔꯛꯇꯕ꯭ꯔꯥ ꯌꯦꯡꯕ ꯆꯪꯂꯤ ngasi hairibasina kokomi oinadi aroibani laingakta warning thamlamlabani haiki maramdi miyamga pullaga yamlaba demand sing tankhre adubu taugani hairaga tauraktabana kokomi da demand kyana nallaga leiri hausi ki tanja sida laingak leibigi wanthuk leitre security arrangement fail oire india laingak ki thawang pendre proxy warning koki da miyang ama thamle aikhoida miyang ama thamle masi tawre khanglaba phawbar manipur laingana tumina yengdunu leiriba karigino anki Chief Minister Oigera, Minister MLA Oigera, Makoigi, Mathausi, Miam Kanbaduna Tabra, Hangladuna helicopter, Pushil Amasum Aduada Tauri Habadu Nati, State Langak could Tarakiki Mayo Tabak Local Law Habini, Criminal Sinkarigi Kankalaga, Tamgadu Ribano, Narang Suninto Konda, Misam Sunkarigi could Tarak Libano, show the Lady Bessing Santana Yangduna Karigi Lady Bano Hangladuna, Kuldip, Home Department, Chief Minister Natraga, DGP Oirabasu, Karita Uduna Lady Beganki. India lengakta laugada haina su khangalamle hairaduna miyamna pamnaribe NRC satna halabranki biometric lauri hairaduna yaroi athuba matamda NRC satna hangadabani sugi narco terrorist na hanjina kayam koina mi halangadori bano haida hangladuna athuba matamda surok thokadabani state force pu nungmena kaptuna halakpada maro lon ba yauri hairabasu lengana kari tauribagi hangladuna numit nini humnigi manungda minister Kuldip DGP minister MLA singni India lengakta Laugadabani Haiken su paus na makatana phongdokli atopa pawmana koki militants na hatkrava Navadip ki masasna hai lirik tambagi mahuta numai paidunu ipagi laman khumrurage koki militants ni thokong kha khunawdagi miyoi mari numai na kaptuna hatpada yawkhiba ningthauzam Navadip phamba amasu masasing Ngarang nungthil ningthakong kha khunogi kenel mayada koki militants na nungmoina kaptuna mapa masa yauna miyoi mari hatpada yawkhiba masagi sei nifu kaktamak sukhiba ningthauzam Navadip ningthakong kha khuna wa number 4 dagini maki loina bigi mingna ningthauzam ongbi rani bala kawi ngasi maki loina bi amasum pikliba masa mari unarubada makhoina hai mana leirakhiba mafam asisu makhoigi yum inkol nati Migida Saidang Nomi Apang Suduna, Sara Ani, Sana Yamna, one Hona Jarakibini, Lakidraba, Nabadif Angang waiting Edigi, Mapaga, Pokminava, Makura, Ningthauzam, Kondumbana, Masasana Yok Jarakibini, housing the Migi in Kolda, Awaimal Pidun in Sangna Pitaraga, Yundu Maki, Luina Bimasumasa, Marigi Mahima Sintamala Kibagaloidana, Zakumai Mutana Bohona Kibini. Ngaranung tilpunga marom tarakpada aduwaida masanupi yaimada iruzanaba ising thangalamu labuk phawdang satlaga sambal khari badu yengshuluki ge hairam laga sakibane adubu ma amuhanna hingna halakpigi mutta asi baksang oina halak lairi lan tholakpadagi labukta satkadaba miyoi singna leikai ahal laman singda labukta satpa yagadra haiduna telephone tawduna he hangnarakpigi matungina marks ngarang singyada leba labukta satlu sanglubu yagadra haina hangjaramki Madura miyamsu sanari kaisu thoidokpa tauroi hainarappadagi masanupida ipakoiroi thuna halakani inkolgi sambal yengsindrabadi manamasing khara thajabadu yonba phangdana sanna sakragani migi lauksangi selfie naba lairoi hairamlaga hobe sakhibani hari mahangna yumdagi thokhibadu maki loina bidi thengna haudabadagi khanghaudre heraki adubu nungthilgi pungani khar helakpa adu waida nomai kapagi makhol sing takhibaga loinana yum thangnaba amadi laikagi mi singna singkhong nakpa labuk singna kana satnaki hangnarpada laikhidraba Navadipsu satki haiba khanglakibani he khanglakpaga mangona phone tawbada sungpai pakhalakidre masidagi singnaba khangyan hengalakibani maki loina bina hai aihakti isa sunmana yumgi makup mata punamak ipu roibana puraga hinglakpani Angang sing lirik tambagi asang mapolam sing su ipu roibana thorang tawbira mane do hojikti mak leitrabadina isa mari mahima sing tamhanbadi lairadana sara ani suna saba phangani haba thajadre heraki laikhidrabagi masanupi yaimana pausi sida hai ipana hingningaida sara helabasu isa mari gi mahima sing tamadi lephaloy amasum ama khaktamak yaujaba isa nu pas boarding da thamdana matik saba mi ama oinaba semkhigani ai hakna matik saraba matamda aikhogi inkhol leiduna yum kai ningthi jana sakhigani heramki Maki masanupi ahum nupa ama puna marini
Manimak ningthokongna mai masing tamli adubu machanupisingna thamoi sokna mamita mapi taradun lengak tho onsilaga aikhoigi imungda thokliba asigumna Manipurgi miyamna makha tana thoaningde ipagi laman singbiu ngamloi herabadi ahak school ka ba toklaga leijaba thang ten pairaga ipagi laman singba satlaga neraki maki piklibi masasingna ipana aikhoi punamapu thadoklamlaga sakhibas yamna pende adubu kaptuna sum leibadi pamdri kapagi mahuta laman khuma pami aikhoigi imungda thokliba asigum thawdoksing imung kayada thokre habaduna lenga ama leibigi karis kanadre maramusna aikhoida sunungmai sinabiro kalam paiduna lerik ibagi mahuta nungmai paiduna ipagi laman singlurage haina thamoi sokna phungdorakhi atupa pawmana mafam anida kapsilakre kapsilamle accident ama siri ngasi numiyung mamatong pung taraga ni 2:30 tarakpa amasum numidang pung 3:10 tarakpada mathangsina maphawdam ko ki area regi ko ki militant sina masum yaripo ki phanjathong khultamna numai kapsilakre haidi adubo thawdo ani sida khulngak pisingi maikeri gi handuna kapkhidabana nakal ani makta aso apan yawkhide haidi amoram nangara numidang pung 13:30 tarakpada sakangdabasina uri poksinam lekai da leiba pebam ragumani allies ebo sabu ko miyoy magi yumna nomai maru mapan taram kapsilam haidi adubo imung ngasigi miyoy amata aso apan yawkhide haidi loinana ngasi numiyungba matungda wangu PS ki manungsanma wangjing khunau da thokiba lambi gi khudong thiba thawdo amada kaksing khunau dagi kaksing tabam dinamani sei kunthra ga mapan apokpa ke mrazamani ko wa miyoy ma lekhidre haidi amaramdana thobal gi additional SP OC na BSF ka loinana laklaga court manungna satharama thawong yaningde thasigi taraga nipana thobal district police ki additional SP N Suras amasum OC case Pulsana BSF personal single in a Taubal court manungda sanglamba thawong ado court ki authority amatadagi ayab lawki balaiti haina Taubal district bar association ki president case Arun Kumar phungdorakli ngasi bar association si ki emergency meeting pangtholaga warep taruk lawre haina permission phungdokibada makna hai court campus manungda sanglaklaga makoina ukil sing amasung court ki staff sing nganglamba wahi wata sing adu yaningde thasigi taraga threki numidangna thokiba thawdok amada court building mathaktagi numai kabla I haibasi bar association yaningdi hairaduna court complex asidi security na section na ngaklaga gate solon na thambani hairi thawdo asigi mayokta session judge amasum high court ki register general da ayibasi role piduna wakatlaga naiki makasa thrak poina pongna pampauksi diga atin mapawmana susampuda JSB na government office sing thongtingkre Susampu district leibi school taraga humdoy amasum Kangpokpi district leibi school taraga ni thoibu CBSE di affiliation tawbu yahandaba amadi zonal education official ahum suspend tawbu gi mayokta joint student body JSB na nga se yupung taraga mini kuntraga mapandagi hawdona government gi office sing thongonkhre joint student body JSB na SDO Susampur gi office tagi hawraga DC Susampur office DC Perzol office SDO Henglep SDO Tuibong office Autonomous District Council office yauna government gi office kaya marum thongonki khongjang asida JSB gi makedigi no CBSE no rest we welcome against suspension of 3 ZDO official we condemn central government support of state forces haina thaba plate catching seasonaki marak sida more da handak school hum mai sakhiba thawdo du condemn tawi haina JSB gi spokesperson Samuel Taithul na phungdokladuna lakadoriba numit kharani asida issue asida khongjang mathang sangsilakpa yaiki JSB na ngasi government office sing thingjin migi khongjang sangsiliba asi mairoi sing educational career manganana ba honarakpa yaningdaba phungdokpa loinana wapam asi government gi nakung yauna banaiki makasa tharak poina na hadrol gi thawdang pauksi dige topa maroiba pawkhram myamna thamsagi more da ladibi state force sing atatai tahlabra Laikhidraba SDPO Singtham Anand Kumar gi mahut haptabagi mathakta laifam thokpa district asigi additional ASP singsu laitri ngase pung manga dagi Manipur pumara pung nifuga nipan gi ban kaukhre namit nifuga manga nida mitai kunga taruk hatki Koki terrorist na handak mori da laidibi state force ta akan maitek sathaduna commando ani hatkibaga loinana personal kya aso apanangan khiba thawdo du security advisor Kuldip masamangna Myanmar based tawa PDF yawi hena phongdok khiba lairabasu laingana yamna sensitive oriba border town mori bungak sinana ba lairiba state force ki land phamdokpa strength matik sana thambagi mami tadri Thazba yaba pawgi likunamagi matungina mamang saigi October 13 moregi SDPO Singtham Anand Kumar buko ki terrorist na hatkraba matung ngasi tha ahum phajilaglaba phawba maki
mahut ama haptana leibagi mathakta district asigi lepham thokpa additional ASP operation additional ASP law and order su leithre lepham thokpa police officer sing leitabana moreda mathau tawriba state force sing makhoigi awa apasing wakatnaba mafam leithre masigi mathakta tha asigi marida nauna tenopal district ki ASP oina lakhiba Rahul Gupta IPS asi moregi konong lairembi manaki KLP da leiba manga suba Assam Rifles ki camp tagi hendoktuna leiba loinana sab saba mathau tawduna leiri haidi pausna makha taraduna hokiba numit khirani asida mori da kuki terrorist na war season agadaba afaba makhal gi khulai sing season aduna state force te attack tawduna commando personnel ani leikidaba amadi kayama asu apan thokiba thawdo duda phawba ASP Rahul Gupta masa okide mamang sahigi me ahumdagi Manipura irang thulakliba sigi mamangda Tenopal district ki manung chaliba border town more police station gi ayo taragi mathakta mathau torongki aduba hauji irang kalaba matamasida supnagi ayo amakhakta mathau tawduna leiri aduba ayo amakhak leibana mara moiduna more da tholiba thawdo wa thoka mari leinana lakhatdaba FIR kaya lakhat pangamdana leiri asigumba Fibam kya sin house more da leiriba masing yam khidraba state force ngasi atatai gi fibam da leiri haidi lengang nadi more da yen security thajilagani haina phongdok labsung ngasi phau hen state force amata thajin leitri aduma po hen ba khusu khulai khra ding ngasi ayuk pung tarek ka makhairom tarakpada helicopter da more da pusilakre haidi amaramda Manipur amas Mizoram ga tainana leiriba Myanmar gi mafam sing junta Army ki makhutagi rebel group sing na khudum chansin khraba matung junta army digi mulakhiba afaba makhal gi khulai sing adu handak kuki theory sing na moregi state force sathrakhi lana du da sijinarabra haibigi sing na basu paus na makhata na phungdorakli paus na makhata raduna state force na drone sijinaduna kuki militant sing gi movement yengsin bada more bazar gi meter samag yankhai rom lapna leiba St Joseph school kuki militant sing sani gi mathakta leibuki School asigi naknana leiba singthaktana Assam Rifles ki kem amasu leiri masidana tana state force ki temporary oina hangliba post sing adubu uba ate akoiba mafam sing dasu kem hangduna masing yamlab ko ki militant sing leiduna mafam amad hekta landarak pi yabagi position da leiri hari atopa pawmana sagainda Myanmar junta na red sa tharakpada misa mari sikre yum kya lutokre January taraga mapan Myanmar gi junta lanwina sagan region gi Dipahung township ta red sa tharakpada misa mari hatkre kaya mana pharaga pukre township asiki miyoi sing phongdorakpada Dipine town gi junta gi lanmi marfurom na me awai khungang na sangsilaglaga khunja yankai phajanduna thamlaga mayogi yum sing gi posai kya lutapki junta gi lanmi sing na thangnaba khul let yard kon sanction thi humbi gi thabak sathaki hariba khulasi hauki basai aniro masida junta gi maike gi yamna toina year red chathaduna lakpa khulni pro junta media gi matung ina me awai khuldagi people's defense force ki member kullom phagat ki basing du gi manungda sagain gi parliamentarians doking kyang soi national league for democracy gi member asisu yauki atopama ka phamina khiba uzo win utun amasung ko color hariba singasi junta lanmi ni na manga kakthalaga halamki lanmi singasina nupi ama tamthin ot naiduna halaba matung ma ke asibak sang let yard kon khungang mai thadok laga thanamki junta gi lanmi singadu misam gi phizol selaga lakhi bamaram na miyam na mangjong na khangmam ki kona khul yoksilagba matung dari pochai amata puba nangdana masakakta hinglabadi haiduna sienara ki haina khunja man phongdokli junta na phajin kiba misam sing adugi manungda khara amadi thadorakre adubu ayambadi phajinduna thamli junta lanmi singna mawi khulda thibu humba satharak badura khunja singna handakta phauksing yonbadagi phanglakhiba senpham sing mayum da thambadu loina puraga sakre hauju phawbada akoibigi khul singdagi misam lising taruk lom mayum thadoklaga safagadaba mafamna senakre haina Dipaying refugee support group na phongdorakhi Yu amadi Dipaying da lepa junta gi lanmi singna itatatana banak nakpa khul singda sanalaga thi humbagi thabak toina sataduna lakli mamang seyol junta lanmina khin u township ta sanction alaga miron binupi ama yauna misam mari hatki madugi matung tarakpada sagaing da misam mari amuk sikhibani makasa tharak poina Manipur news ta ke topa maroiba paukrana ma kuki na landa rakhe Bisnupur district ki manung sarma naran sena maning da leiba nelpa sing laijang sing singphai amadi khoren tak gi kuki militant sing naran sena da bom yauna akan mamong da landa rakhe thagdo asi ngara numidang pung taruka makhairam tarakpa matam da thokibani makatana numidang pung 13 tarakpada
amung hana bom yauna nungmai round kya kaptuna akan mamongna attack sa tharaki khulngak libasingna su handuna nungmai round kya kaptuna na kalani gi marakta akan mamongna khuthonaki thaudo odur aso apan yawbi pawti leiti thaudo thukliba mapam adu central force na duty tawriba area ga yamna naknaba mapam amani kuki singna matau kramna nungmai kapsilakhi bano haibisi yamna singningai oi haina mapam adu gi khunjak kayana phongdok rakhi Naran maning laikai 1 number 7 nagi bisorji kawa miwe man phongdorak pada ngarang numidang pung tara mathurum tarak pada ma ki yum thakta makol yamna huwa pos ama tarakhi imungda tasilaktuna phirol hapa yot ki goddess ama anga thoki karigumba phamungda tasilakwa thoklabadi tumduna leiriba miyoida asiana yoramba yabi gi phibam leiri hanisu magna makha takhi atopa pawmana Makhan Naga village ki territory da khulai pai lup amata sanglak payaroi village authority Makhan Naga village ki territory da kanagumba khulai pai lup amata na phawraga satok chisin taw yaroi khulasigi amasum masigi territory da phawdo phawjin tawba amasum atamna asigum thawong sing satabada Makhan village authority na tumina yengduna lairo haki Makhan Naga village asi Kangpokpi district ki saitu Gamphaijol gi manung sana leibe area amani khulasi gi area da khulai paiba miyoi sing satok sin tawbaga mari lenana Makhan village authority na thadorakpa siol amana hairibana Makhan Naga village ki territory da khulai paiba group sing na sanction ba masum territory si gi area da surveillance tawbagi thabak amata yabang village asida khulai pai duna phawduna satok sin tawba haibisi jaga asida namduna sangsilakpani haina logani Kanaguma khulai paiba lup natragana miyoi sing khulasi gi akoibada satok sin tawba masum surveillance tawbagi thabak sataba haibisi Makhan village ki leiriba law masum command gi mayuktani maramaduna asiguma thawong sing asi khudakta lepkadabani haina section overall thamnakli Seolasina makhata na hairibana Makhan village town si tuan jati kya gi miyoi sing na khundabatana tana tuan ba mapham kya phawduna satliba lambi amani lambi asida tribe natraga community haiba khaidana nungti numit khudingi miyoi kya phawduna satli town si phawduna satliba sing ningthina masak khangdoklaba amasung registration tawraba matungda satoksin tawbigi ayaba sapiri Makhan village asi Naga village oibaga loinana masida laiminariba community sing asi ngasi phawba shanti amasung nungsi chanana laiminari hairaduna khulai paiba miyoi sing natragana group amatada khul adu phawduna satoksin tawbu yaroi haidensu pawsda makhatana phongdorakli loisalak poina to papamna center na yellow sing gi hak ikai kumnagadabani lamdam sigi yellow sing gi hingnabigi hak bar lengan ikai kumnagadabani mr miyam hatpagi thabak khudakta lepkadabani miyat pasing takthokhigadabani amadi Militarization ki thabak leptuna khudakta Manipur ki central forcing lathokhigadabani haina youth forum for protection of human right na tadorokpa sirol aman haidi sirol aduna makha takibada mamang sahi gi me ahum digi kuki khulai paibising na mitai sing da atamdana lancha tharakpa horakpadagi Manipur central forcing personal lising humpu gi mathata thajilaglabasu kuki khulai paibising na makhogi mamangmaktada misam kya hatpa tupagi thabak sathari Assam Rifles ki mamangmaktada sahi sigi August 5 da Kwakta lamkai ward number 8 kuki khulai paibisingna khunja mapa masa ani tamthinatki sauri yungbugum PSA personal sing leiriba Imphal West ki kautrukta mamangse gi September 9 na maikai kya dagi kuki khulai paibisingna nomai kapsilakpagi thaudokta sahi 15 gi nupi masa ama sokanki mamangse gi November 13 Assam Rifles amadi CRPF personal sing deploy tawduna leiriba kangsup sing dagi kuki militant sing na nomai kapsilakpada khwairakpam ningol Laison bam ongbi EBM sa panduna lekat naraba matung laikiti saliba thawasigi tarada Bisnupur district ki Kumbi police station ki manung sanba Maha regiment gi ngaksianduna leiriba hoktakta mapa masa yauna singchan basakhiba Bisnupur akoibadigi khunja misa mari kuki khulai paibisna tamthina otnairaba matung hakhi aduga ngarang thawasigi taraga nipana Bisnupur district ki nithokong khada sinmi mapa masa yauna miyoi mari regiment ngaksianduna leiriba mafam adumakta kuki khulai paibisna tamthina hatpikhi ten takpa pawm namit nifuga mangani da mitai kunga taru hatki haukiba namit nifuga mangani sida Manipur gi tungan mafam sunda kuki theories na satharakiba makal kaya gi landada mitai kunga taru hatki haukiba December mangare Tenopal district ki laithau khul da mitai taragum da hatki December kuntradana kadang banda mitai ama hatki December kuntraga mathoida tumukhongna mitai ama hatki thasigi taraga mathoida kumbida mitai mari hatki thasigi taraga tareta moreda mitai ni hatki taraga nipana kangsukta mitai ama hatpaga loinana numit asimak tara ningthau khongkha khunauda mitai mari hatki hariba matam asigi manungda puna police personal taraga humde aso apanangki madugi
ꯃꯗꯨꯗꯤ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 10ꯗ ꯃꯣꯔꯦꯗ ꯄꯥꯔꯁꯅꯦꯜ ꯑꯃ ꯁꯣꯛꯈꯤ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 13ꯗ ꯃꯣꯔꯦꯗ ꯄꯥꯔꯁꯅꯦꯜ 6 ꯁꯣꯛꯈꯤ ꯊꯥ ꯑꯁꯤꯒꯤ ꯑꯅꯤꯗ ꯃꯣꯔꯦꯗ ꯏꯁꯇꯦꯠ ꯐꯣꯔꯁ 6 ꯁꯣꯛꯈꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ